Akisbani Imphal, Nolini Devi na pagpazari, ahanbada maruiba pau. India Today Group na phongba reporta Manipur na Bharat ki apikpa raja singgi manungda most improved state amukhan na phangle. Manipur da ngarang miyoi kunthamapan COVID-19 na narambadagi naba phagalaki, haujik active case satruk humputara mari leiri, amasung Pradhan Mantri Narendra Modi na hairi, Ganatantra chatpa lebak asigi section khudingmaki miyoi singna manabahak phangli. Lebak asida COVID ki vaccine dose ko tisa mahena kaptuna anoba itihas semle. Kongjang asi hena mai pakhan bagi damak kana hona bidiba doctor, nurse, frontline workers amasung vaccine kaptuk loba miyoi kuding mapu akasbani na ikai khomna ba usari. Aikoina pandamasi yobangam labasu COVID-19 ki lantheng asi loidribana miyamna laichat asidagi komthok patawbiganu. Tabiriba pumna makna hek yaba makai atuba matamda vaccine kaptuk piyu. Atopa miyoi sing vaccine kapadasu mateng pangbiyu. Harau kumai ki matam asida asamba niyom mari ngakna chatpinaba haijari. COVID vaccine kapthokpiyu, face mask supiyu, puttaru ki social distancing thambiyu, maimit amadi kusa sengna hamdokpiyu. COVID-19 ka mari lainaba ipausingi damak National Helpline number sing 011-2397-8046 amasung 1075 da aduga Raijagi Helpline number na 0385241168 amasung 1800-345-3818 da phone tawiyu. Haujik mapungoiba pau. India Today Group na phongba reporta Manipur na Bharat ki apikpa raja singgi manungda most improved state yauna atay lam kayada makok taba ngamle. Mamang sahi English ingani kundasu Manipur na apikpa raja singgi manungda most improved state takibani. Leibak asiki apikpa raja taragi manungda Manipur na amuk kahana mak khwaidagi wangna phangduna khwaidagi makok oirakpani. Masigi matangda India Today na phongdokpagi matung ina Manipur asi thoidok hindokpa thabak kaya tawbagi hainabi leiraba raja amani hairi. Tungan-tungan ba category tarani thoy ki manungda economic, infrastructure, agriculture, health, lengak sasan, entrepreneurship amasung lunan bagi lamda Manipur na pangthokiba singtaningai oiba thabak singda yumpham oiduna apikpa raja singgi manungda makokta lakibani. Manipur da Mukhimantri Nongthombam Birena Santi Hanjel halaknaba hotnabada lauriba thodang singbu thagatpa phongdokli. Sri Biren ki mamang da leiramba lengak sasanda LPG cylinder amada black da lupa lising ani amadi petrol liter amada lupa zani phawba piramba adu mahaki lengak sasan matamdadi amuk hanna thokhandaba ngamle. Masigi mathakta lalhobaga mari leinaba hingsa gi thabaksing inglising ani tara marita satret ki mathakta oiramba adu lising ani kundadi sama tara humdoida hanta hanba ngamle. Apikpa raja singi manungda khwaidagi phajana lengak sasan toba raja su Manipur na oire. Delhi, Goa, Puducherry amadi awang nungpok raja sing yauna punna apikpa raja taragi sangdamnabada Manipur na makok oirakpani. Masigi mathakta apikpa raja singgi oina agriculture gi lamda most improved small state to Manipur na phangle. Manipur na amuk hana most improved small state oirakpada Mukhimantri Nongthombam Birena nungaiba phongdokre. Social media da thagatba warol amada Mukhimantri na hai mahaki sarkar na raja sigi miyamgi yaifa thaurang kaya jingkam basung tamgi kachin koya yongna paikhatnaba honariba thodang singbu sak khangbiduna phibam asi oirakhibani. Manipur da ngarang miyoi kunthamapan COVID-19 na narambadagi naba phagalakhi masi tharaga naba phagalapagi sangsada marphu 13.98 yaure. Hariba matam asida miyoi kunipan nauna COVID-19 positive oiki miyoi anina laina asina nabadagi lekhide. Lekhidraba miyoi animak vaccine kaptaba miyoi ngaktani. Haujik raja asida COVID ki active case satruk humputara mari leiri. COVID ki sana kanglon ngaktaba singki mathakta raja police na makhatana thabak laukhali ngarangsu sana kanglon ngaktaba miyoi tara humdoi phagatuna makhoidagi fine oina lupa lising ani satret khongbatki. Bishnupur Police Commando amasung Moirang Police Station gi apunba kangbu amana tha asigi kunmanga da Kwakta Court number 3 da leiba miyoi amaki yumda thiba humba ki thabak sathabada kani kilogram sani ani yauna aina yadaba drug sungbada sijinaba polam kaya marum phagale hairi paraba miyoi amasung polam sing adu makhata ba thabak lakhna bagi damak Moirang Police Station da case ama register tawkre.
राज्य सरकार की प्लानिंग एंड डेवलपमेंट अथॉरिटी की ngasi pangthokani haina tawramba LDC amachung office assistant recruitment ki computer practical test matam kaktana yaithokle wafam asi PDA gi secretary na thokpa cherolamada khanghalakpani tabiriba pawasi akasbani Imphal dagini Pradhan Mantri Narendra Modi na haidi गणतंत्र चटपा लेबाक असigi सेक्शन खुदिंगमकी मियोइसिंगना माना बहक फंगली माकी सरकारना संविधान की तमक अथोपग लोइनाना चाखु तौरांगी थबकसिंग थोंग माना हन्नब होनरी न्यू दिल्ली तंगारंग सुप्रीम कोर्ट ने सिंधुना पांगथोकपा संविधान की निमित पालनदा श्री मोदी ना हाई सबका साथ सबका विकास सबका विश्वास सबका प्रयासना लेबाक असigi संविधान बो हेना मपांगल कनखत हनबदा चावना मतेंग पांगली मांगना हाई अखोइना तोंगान तोंगान लमसिंगदा मसा मसागी थौदांगसिंग पांगथोकनरबसु अखोइ पुम्नमकना लेबाक असigi संविधान बुदी अमत ओइना ngakतुना चटमिनारी असम राइफल्सना मेमोरियल लेक्चर की सेकंड एडिशन ngarang न्यू दिल्ली दा असम राइफल्स अमसुंग यूनाइटेड सर्विसेज इंस्टीट्यूट ऑफ इंडिया ना पुना सिंधुना पांगथोकी थौरमतुदा असम राइफल्स की मकोक थोंबा ऑफिसर कयाना फोर्स असिना लौरिबा थौदांगसिंगबो सिंगथादुना वांगांखी Imphal tang asi phongba pause singi maru iba pausingi dama khauze Ngangom Kiran leide Kiran Thagachari Nolini Devi nada gi Manipur khongsat kamari lenaba pausing Manipur na pik paraya singi manungda small most improved state oirakpa amadi covid kamari lenaba pausing na ngasigi Imphal phongba pause ambagi maru iba pausing oina phongnari Huyal lan fauda Khongjong Langi athobasingda Devi nada na lai shukatuna khurumkre ning tamangak naba lantheng nakhiba shauthok chaningai ni haiba Srinada gi wafamna ahan headline tawri yobi manungda plan toromba IAD police na fagat lehaba paw amasu pawchi asigi ahan balamai de phongli Isel Express ta selecta Manipuri mayek hapnana ba thabak lakhot kre RBI na design committee sem kre haiba pawna ahan headline tawri Go to Village 2.0 Bishnupur district ki oina ngai khong khunauda JP nada yauna hodokre haba paw amana pawsia sigani sub headline tawri Naharol gi thodangda CMN Birenalu singba laingak asi commitment laiba miyamgu yaifana ba tawba laingak oire haba JP nada gi wafamna han headline tawri Bishnupur police na poppy maru bora taruk drug sungbar sisinaba yamlaba chemical sing phagat kre haba paw amasu photo ga konana pawsia sigani sub headline tawri Iraibakta haukiba sahi mari makhai gi matamasida Manipurda lambi thong yauna hiram kayada ahongu purakle haiba CM gi wafamna ahan headline tawri Sanalaibakta Jepinadana Khongjomlan gi athubasingda kok non kre lalobuki irang namthaduna ing tapa Manipur ohingani haiba Jepinada gi wafamna ahan headline tawri Manipurna amukasu most improved state oire haba paw amana pawsia sigi ani sub headline tawri Sanga Express Manipurida go to village na miyam da kanaba pire haba Jepina dagi wafam na banner headline tawri pongna phamda miyam na constitution na pire bahak asi khangbagaloina na thodang su masak munna khangsi haba Jepina dagi wafam na ahan headline tawri Selecta mitai mek hapnana ba design committee sem kre haba paw amasu pawchi asiga han balamai de phongli lam lajadaba sing OBC oirbasu OBC ni haibagi certificate phangma ngamdre haiba paw amasu pawsi asida phongli Sangai Express English ta raja sida mi kunipa nongna covid positive oiki anine laiki de haina ahan headline tawri People's Chronicle da BJP gi makok na Biren Bu state asigi khwairi gi phaba chief minister ni haina phonglo ki wafamna ahan headline tawri Surasanpur ambush ki case NIA na pairgan heba paw amana pawsi asigi anishu headline tawri Imphal Free Press ta BJP gi sarkar lakpadagi lalawusing mai lenana inai tanaba thawngsing lephanba ngamle heba BJP gi president JP Nada gi wafamna han headline tawri Manipur Melda khwaidagi aroibada lairiba miyoi aduda Biren gi lengakna khudong chabusing phangalli heba JP Nada gi wafamna ahan headline tawri Morning Bell da Khongjom War Memorial Hall pangthokiba BJP ki public rally da miyoi lising kya tin ki haina ahan headline tawri Nolini Thagachari Kiran Loisilakpada COVID-19 dagi ngakthoknaba vaccine kapthokpa face mask suppa phuttaruk lapnana leiba kucha mati maimi tarutana na thamba haiba achamba thawngsing asi ngakne chatpinaba amuk hanna ningsingjari aroibada maroiba paw amuk hanna India Today Group na phongba report ta Manipur na Bharat ke apikpa rajya singgi manungda most improved state amuk hanna phangle
Manipur ngarang miyoi kuntra mapan COVID-19 na narambadagi naba phagalaki hauzik active case satuk humputara mari leiri amashung Pradhan Mantri Narendra Modi na hairi Ganatantra chatpa lebak asige section kuding maki miyoi singna mana bhag pangli pauloi jare